ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯅꯣꯡꯁꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯥꯎꯁꯪ ꯑꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯅꯣꯡꯁꯦ ꯍꯦꯛꯇ ꯖꯔꯅ ꯍꯦꯛꯇ ꯂꯦꯞꯇꯅ ꯆꯨꯈꯤꯕꯩ ꯋꯥꯅꯤ ꯑꯌꯨꯛꯀꯤꯗꯤ ꯌꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯅꯨꯡꯊꯤꯟꯗꯒꯨꯝꯕ ꯅꯨꯡꯊꯤꯟꯗꯒꯨꯝꯕ ꯑꯣꯏꯅ ꯆꯦꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯌꯨꯛꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯍꯧꯗꯅ ꯆꯨꯔꯛꯄ ꯅꯣꯡ ꯈꯪꯍꯧꯗꯅ ꯆꯨꯔꯛꯄ ꯅꯨꯃꯤꯠꯅ ꯄꯤꯛꯂꯕ ꯁꯥꯇꯤꯟ ꯑꯃꯗ ꯑꯩꯈꯣꯏ ꯏꯆꯦ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯃ ꯂꯩꯗꯧ ꯉꯥꯏꯔꯦ ꯅꯨꯄꯤꯗꯣ ꯋꯥꯔꯧꯔꯕ ꯈꯪꯗꯦ ꯂꯥꯛꯇ꯭ꯔꯦ ꯁꯥꯎꯔꯕ ꯈꯪꯗꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯆꯦꯛ ꯁꯤꯗꯤ ꯍꯩꯅꯧ ꯃꯔꯛꯁꯤꯗꯤ ꯍꯩꯅꯧ ꯃꯔꯛꯇ ꯂꯩꯕ ꯆꯦꯛꯅꯤ ꯁꯤꯁꯦ ꯌꯨꯝ ꯁꯥꯒꯠꯄꯒꯤꯗꯤꯀꯣ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯌꯥꯝꯅ ꯁꯤ ꯍꯩꯅꯧꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯑꯩ ꯊꯥꯒꯠꯆꯈꯤꯕꯅꯤꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯁꯤꯒꯤ ꯆꯦꯅꯦꯜꯗꯨ ꯊꯥꯒꯠꯆꯈꯤꯕꯅꯤ ꯍꯩꯅꯧ ꯑꯁꯥꯡꯕ ꯑꯃ ꯁꯤ ꯍꯩꯅꯧꯁꯦ ꯍꯟꯗꯛꯀꯤ ꯃꯄꯥꯟ ꯌꯥꯝ ꯁꯥꯏ ꯃꯄꯥꯟꯁꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯀꯦꯟꯈꯤ ꯍꯟꯗꯛꯇꯤ ꯈꯔ ꯀꯦꯟꯕꯤꯗꯕꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯗꯣ ꯀꯦꯟꯗꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯏꯆꯦ ꯍꯣꯏꯅ ꯈꯪꯕꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯁꯦ ꯍꯩꯅꯧ ꯌꯥꯝ ꯁꯥꯡꯕꯗꯨꯅꯦꯕ ꯍꯩꯅꯧꯁꯦ ꯌꯥꯝ ꯁꯥꯡꯕ ꯑꯆꯧꯕꯗꯨꯅꯦꯕ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯑꯩ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯌꯥꯝꯅ ꯍꯥꯎꯕ ꯌꯥꯝꯅ ꯁꯥꯡꯕ ꯌꯥꯝ ꯆꯥꯎꯕ ꯆꯦ ꯊꯣꯏꯕꯤ ꯁꯤ ꯍꯩꯅꯧꯁꯦ ꯌꯥꯝ ꯍꯥꯎꯕ ꯍꯩꯅꯧꯅꯤ ꯂꯥꯛꯑꯦ ꯊꯣꯏꯕꯤꯁꯦ ꯁꯥꯎꯔꯝꯃꯗ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯤ ꯁꯥꯎꯔꯝꯗ꯭ꯔꯦ ꯑꯃꯨꯛ ꯁꯥꯎꯔꯛꯇꯣꯏꯖꯥꯠꯂꯥ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯑꯁ ꯍꯩꯅꯧꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯏ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯒ ꯍꯥꯏꯕ ꯌꯥꯝ ꯄꯥꯟꯕꯗꯣ ꯆꯝꯄ꯭ꯔꯥꯒꯁꯦ ꯌꯥꯝ ꯊꯥꯏ ꯍꯩ ꯔꯥꯁꯦ ꯊꯥꯕ ꯌꯥꯝ ꯄꯥꯝꯖꯩ ꯍꯩ ꯔꯥꯁꯦ ꯌꯥꯝ ꯊꯥꯕ ꯄꯥꯝꯖꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯏ ꯁꯤꯗ ꯍꯩꯅꯧꯗꯣ ꯑꯃ ꯂꯩꯔꯦꯀꯣ ꯑꯩ ꯅꯣꯡꯃ ꯐꯨꯜ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯍꯩꯅꯧꯁꯤꯡꯁꯦ ꯂꯣꯏ ꯎꯠꯆꯔꯛꯀꯦ ꯆꯝꯄ꯭ꯔꯥ ꯅꯠꯇꯦ
ꯁꯤ ꯍꯩꯅꯧꯁꯤ ꯑꯁ ꯁꯤ ꯍꯩꯅꯧꯁꯤꯅ ꯁꯤ ꯏꯅꯦꯝ ꯅꯦꯝꯒ꯭ꯔꯖꯥꯠꯅꯤ ꯇꯨ ꯃꯈꯥ ꯃꯈꯥꯅꯤ ꯆꯦꯛ ꯀꯩꯀꯩꯁꯨ ꯈꯔ ꯄꯩꯔꯤ ꯌꯨꯝ ꯁꯥꯒꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯩꯅꯧꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯒ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯑꯆꯧꯕ ꯑꯩ ꯑꯗꯨꯝ ꯊꯥꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯃꯥꯡꯗ ꯊꯝꯅꯦꯜꯁꯨ ꯊꯝꯕꯅꯤ ꯁꯤ ꯍꯩꯅꯧꯁꯤ ꯑꯩꯈꯣꯏꯗꯤ ꯃꯩ ꯂꯥꯛꯇ꯭ꯔꯤꯉꯣ ꯆꯦ ꯑꯩꯈꯣꯏꯁꯨ ꯃꯩ ꯂꯥꯛꯇ꯭ꯔꯤ ꯑꯩꯅ ꯆꯥꯔꯖ ꯇꯧꯁꯜꯂ ꯊꯝꯃꯝꯕꯅꯤ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯤꯌꯣ ꯆꯝꯄ꯭ꯔꯥꯁꯦ ꯑꯗꯣ ꯁꯤ ꯆꯝꯄ꯭ꯔꯥꯁꯤꯗꯤ ꯏꯆꯦ ꯃꯄꯥꯟ ꯁꯥꯗꯦꯀꯣ ꯁꯤꯗꯤ ꯁꯥꯗꯦ ꯑꯇꯣꯞꯄꯗꯤ ꯑꯇꯣꯞꯄ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯊꯥꯔꯤ ꯆꯝꯄ꯭ꯔꯥ ꯃꯩꯇꯩ ꯆꯝꯄ꯭ꯔꯥ ꯑꯍꯥꯟꯕ ꯄꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯌꯨꯝ ꯁꯥꯒꯠꯄꯒꯤꯒ ꯑꯣꯏꯕꯒ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯡꯁꯦ ꯂꯣꯏꯅ ꯍꯩ ꯔꯥ ꯉꯥꯛꯇꯅꯤ ꯁꯤ ꯊꯥꯔꯤꯈꯩꯁꯦ ꯃꯈꯜ ꯁꯨꯅ ꯑꯩ ꯁꯤꯡꯒ ꯆꯝꯄ꯭ꯔꯥꯒ ꯑꯗꯨꯝ ꯊꯛꯑꯦ ꯈꯔ ꯌꯥꯡꯁꯤꯟꯕꯩ ꯑꯣ ꯑꯩꯁꯦ ꯅꯣꯏꯍꯟꯗꯕ ꯁꯤ ꯌꯥꯝ ꯐꯩ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯕ꯭ꯔꯤꯋꯥꯟ ꯉꯁꯤꯁꯦ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯟꯕꯁꯦ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯆꯦꯟꯗꯣꯏꯕ ꯂꯝꯕꯤꯗꯣ ꯍꯥꯏꯇꯥꯔꯦ ꯂꯩꯈꯣꯝ ꯀꯩꯀꯥ ꯈꯔ ꯎꯐꯨꯟ ꯀꯩꯀꯩ ꯈꯔ ꯊꯥꯡꯕ ꯂꯩꯈꯣꯝ ꯀꯩꯀꯥ ꯈꯔ ꯊꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯟꯕꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯆꯦꯟꯗ꯭ꯔꯦ ꯅꯣꯏꯁꯨ ꯅꯣꯏꯅꯤ ꯄꯨꯔꯥ ꯗ꯭ꯔꯝꯅꯦ ꯅꯣꯏꯍꯟꯕꯤꯒꯅꯨ ꯏꯆꯦ ꯅꯣꯏꯍꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯆꯦ ꯔꯣꯖꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯣꯏꯕꯤꯁꯦ ꯆꯦ ꯔꯣꯖꯤꯗ ꯈꯛꯇ ꯒꯨꯗ ꯃꯣꯔꯅꯤꯡꯒ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯍꯣꯏꯗꯤ ꯆꯨꯗꯦ ꯍꯥꯏ ꯇꯣꯟꯅ ꯌꯥꯎꯁꯪꯁꯤꯗꯤ ꯐꯃꯨꯡꯗ ꯂꯩꯔꯦ ꯕ꯭ꯔꯣ ꯑꯗꯨꯅꯦ ꯕ꯭ꯔꯣ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯥꯔꯦ ꯐꯃꯨꯡꯗ ꯐꯃꯨꯡꯗꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯩ ꯍꯧꯒꯠꯄꯨꯗꯤ ꯍꯧꯒꯠꯂꯨꯔꯦ ꯉꯁꯤꯗꯤ ꯅꯣꯡ ꯍꯦꯛ ꯇꯥꯕ ꯍꯧꯔꯛꯄꯒ ꯑꯗꯨꯝ ꯃꯤꯠꯁꯦ ꯍꯦꯛꯇ ꯁꯤꯡꯉꯛꯄ ꯌꯥꯔꯒꯗꯤ ꯅꯣꯡꯁꯤ ꯂꯦꯞꯈ꯭ꯔꯒꯗꯤ ꯆꯦꯟꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯈꯨꯃꯟ ꯌꯥꯎꯁꯪ ꯃꯄꯥꯟ ꯊꯣꯛꯑꯣꯏꯅ ꯆꯨꯝꯗꯣꯔꯦ ꯊꯣꯏꯕꯤꯅ ꯍꯥꯏꯕꯁꯦ ꯅꯪꯒꯤꯗꯤ ꯍꯣꯔꯦꯟ ꯂꯣꯟꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡꯗꯣ ꯑꯣ ꯆꯦꯔꯣꯁꯤ ꯑꯩꯁꯨ ꯏꯁꯥ ꯀꯣꯜꯗ ꯐꯝꯃꯤꯗ ꯃꯄꯥꯟ ꯊꯣꯛꯑꯔꯣꯏ ꯑꯁꯤꯗꯤ ꯑꯗꯒꯤ ꯉꯁꯤꯁꯦ ꯌꯥꯎꯁꯪꯒꯤꯁꯨ ꯀꯔꯤ ꯈꯔ
ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯈꯔꯁꯨ ꯆꯠꯀꯗꯕꯅꯦꯕ ꯑꯌꯨꯛꯁꯤꯗ ꯁ꯭ꯇꯦꯖꯀꯤꯁꯨ ꯁꯦꯝꯒꯗꯕ ꯂꯣꯏꯅ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤꯕꯨ ꯁꯦꯝꯕ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯣꯡꯁꯤꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯁꯨ ꯁꯦꯡꯗꯅ ꯁꯤꯁꯦ ꯐꯤꯔꯥꯅꯤ ꯁꯤꯗ ꯑꯃꯨꯛ ꯁꯤꯗꯩꯁꯤꯀꯣ ꯁꯤ ꯎꯅꯥ ꯀꯥꯔꯛꯁꯤ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯁꯤꯗꯩ ꯐꯤꯔꯥꯅꯤ ꯌꯦꯜꯂꯣ ꯃꯆꯥ ꯑꯃ ꯂꯩꯁꯤ ꯉꯁꯤꯁꯦ ꯁꯦꯝꯕ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯂꯣꯏꯁꯟꯗꯧꯔꯤ ꯑꯗꯨꯅꯤ ꯁꯤ ꯊꯣꯏꯕꯤ ꯂꯣꯟꯅ ꯂꯣꯟꯅ ꯆꯦꯒꯁꯤ ꯅꯣꯛꯀꯅꯨ ꯊꯣꯏꯕꯤꯅꯤ ꯑꯁ ꯈꯨꯃꯟ ꯎꯇꯤ ꯆꯥꯁꯤꯜꯂ ꯇꯨꯝꯃꯒ ꯂꯩꯒꯦ ꯇꯦꯡꯀꯣꯠ ꯑꯝꯇ ꯈꯥꯛꯑꯝꯃꯨ ꯕ꯭ꯔꯣ ꯈꯨꯃꯟ ꯂꯧꯕ ꯂꯥꯛꯆꯒꯦ ꯋꯦꯗꯔꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅ ꯈꯜꯂꯛꯈ꯭ꯔꯦꯗ ꯑꯩ ꯕꯖꯥꯔ ꯆꯠꯇꯣꯏꯅꯦ ꯀꯔꯤ ꯂꯩꯔꯨꯗꯣꯏꯅꯣ ꯊꯣꯏꯕꯤ ꯅꯥꯀꯊꯦꯜ ꯂꯥꯛꯇꯣꯏꯅꯤꯀꯣ ꯍꯣꯔꯦꯟ ꯅꯥꯀꯊꯦꯜ ꯅꯪꯅꯕ ꯂꯥꯛꯑꯣ ꯁꯤ ꯊꯣꯏꯕꯤ ꯏꯅꯥꯎ ꯊꯣꯏꯕꯤ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯅꯪꯒꯤ ꯀꯩ ꯂꯩꯔꯛꯎ ꯍꯥꯏꯅꯣ ꯂꯥꯏ ꯃꯄꯨ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯎꯗꯧꯕ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯅꯥꯛ ꯁꯟꯇꯣꯁ ꯉꯔꯥꯡ ꯕꯖꯥꯔ ꯆꯠꯂꯨꯕꯕꯨ ꯈꯣꯡ ꯂꯩꯕ ꯀꯥꯔꯁꯤꯕꯨ ꯆꯦꯛ ꯇꯧꯔꯝꯃꯅꯤ ꯍꯧꯖꯤꯛꯁꯦ ꯀꯨꯝꯍꯩꯒ ꯑꯣꯏꯕꯅꯤꯅꯅꯦ ꯑꯉꯥꯡꯁꯤꯡꯁꯨ ꯐꯤꯔꯣꯜ ꯂꯩꯕꯤꯌꯨ ꯇꯧꯕꯤꯌꯨꯅ ꯌꯥꯝ ꯇꯥꯡꯉꯝꯒꯅꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯕꯨ ꯑꯗꯨꯝ ꯁꯦ ꯃꯤ ꯈꯔ ꯆꯤꯜꯍꯧꯕꯒꯤ ꯃꯃꯤ ꯑꯗꯨꯝ ꯇꯥꯏ ꯉꯔꯥꯡ ꯑꯩ ꯆꯠꯆꯔꯨꯕ ꯑꯉꯥꯡ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯒꯤ ꯆꯨꯔꯥꯀꯣꯔꯣꯟꯅꯤ ꯂꯩꯌꯣ ꯈꯨꯃꯟ ꯕ꯭ꯔꯣ ꯕ꯭ꯔꯣ ꯀꯣꯝꯄꯥꯛ ꯍꯩꯗꯣꯛꯑꯒ ꯍꯦꯛꯇ ꯆꯥꯔꯁꯤ ꯑꯁ ꯑꯗꯨꯅꯤ ꯄꯥꯝꯖꯩꯁꯦ ꯑꯩ ꯊꯣꯛꯑꯒꯦ ꯊꯣꯏꯕꯤꯒꯤ ꯍꯦꯛ ꯂꯥꯛꯄꯒ ꯊꯣꯛꯑꯒꯦ ꯁꯤꯗꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯣꯏꯒꯦ ꯊꯣꯏꯕꯤꯁꯦ ꯍꯦꯛꯇ ꯊꯣꯛꯑꯒꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯀꯨꯏꯅ ꯊꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯦꯕ ꯑꯗꯨꯒ ꯍꯋꯥꯏ ꯃꯪꯒꯜ ꯂꯨꯄꯥ 10ꯒꯤ ꯂꯩꯔꯛꯑꯒꯦ ꯌꯥꯏ ꯆꯉꯥꯡ ꯑꯃꯒ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯁꯨ ꯊꯕꯛ ꯇꯧꯔꯤꯕꯩꯅꯦ ꯑꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯣꯏ ꯇꯧꯕꯤꯌꯨ ꯆꯥꯠꯂꯛꯀꯦ ꯍꯣꯏ ꯇꯧꯕꯤꯌꯨ ꯃꯥꯅꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯟꯈꯥꯡ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯈꯨꯃꯟ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯊꯣꯏꯕꯤꯅ ꯈꯨꯃꯟ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯗꯤ ꯎꯇꯤ ꯆꯥꯊꯗꯣꯏꯅꯤ ꯍꯧꯖꯤꯛ ꯈꯨꯃꯟ ꯍꯣꯏꯗꯔ ꯀꯩꯅꯣꯝ ꯑꯗꯨꯁꯨ ꯀꯣꯝꯄꯥꯛꯇꯅꯤ ꯐꯖꯅ ꯆꯥꯁꯤꯜꯂꯒ ꯕ꯭ꯂꯥꯡꯀꯦꯠꯇꯨ 2-3 ꯂꯣꯟꯁꯤꯜꯂꯒ
ꯍꯌꯦꯡꯐꯥꯎ ꯇꯨꯝꯃꯨ ꯍꯥꯏꯗꯤ ꯊꯣꯏꯕꯤꯅ ꯆꯥꯎꯋꯤ ꯉꯁꯤꯗꯤ ꯆꯥꯔꯒꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯇꯨꯝꯃꯨꯔꯒꯦ ꯀꯔꯤꯅꯣꯕ ꯅꯣꯡꯁꯤꯅ ꯇꯧꯔꯤꯁꯤ ꯊꯕꯛꯁꯦ ꯀꯔꯤꯅꯣꯕ ꯃꯥꯅ ꯈꯜꯂꯤꯁꯦ ꯅꯠꯇꯦ ꯉꯍꯥꯟꯈꯩ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯊꯥꯡꯉꯩ ꯃꯔꯛꯇꯨ ꯃꯇꯝꯗꯨꯗ ꯂꯝꯄꯥꯛꯁꯦ ꯅꯥꯄꯤꯒꯁꯨ ꯍꯧꯕ ꯈꯔ ꯋꯥꯠꯂꯤꯅꯦꯕ ꯏꯁꯤꯡꯁꯦ ꯈꯔ ꯋꯥꯠꯇꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯣꯡꯁꯦ ꯆꯨꯕꯤꯔꯛꯇꯅ ꯅꯥꯄꯤꯒꯥꯁꯦ ꯌꯥꯎꯁꯪꯂꯛꯅꯕ ꯖꯔ 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 ꯍꯧꯒꯠꯂꯛꯅꯕ ꯇꯧꯕꯤꯗꯦ ꯑꯗꯨꯗꯨꯒ ꯉꯁꯤ ꯌꯥꯎꯁꯪꯉꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯣꯡ ꯇꯥꯕꯁꯤꯕꯨ ꯍꯧꯅꯔꯤꯕ ꯊꯕꯛꯂꯕ ꯅꯣꯡꯁꯦ ꯗꯔꯝ ꯑꯃ ꯏꯔꯩ ꯂꯩꯇꯦꯕ ꯕ꯭ꯔꯣ ꯈꯨꯃꯟꯁꯦ ꯇꯨꯝꯃꯨꯔꯒꯦ ꯏꯁꯤꯡꯉꯦ ꯊꯣꯏꯕꯤꯅ ꯆꯣꯠꯆꯣꯑꯌꯦ ꯈꯨꯃꯟ ꯇꯨꯝꯃꯨꯔꯣ ꯇꯨꯝꯃꯨꯔꯣꯌꯦ ꯏꯆꯦꯔꯣꯁꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯍꯩꯅꯧꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯑꯩ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯁꯨꯛꯆꯔꯛꯀꯦꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯍꯥꯟꯅ ꯊꯥꯔꯛꯈ꯭ꯔꯕꯅꯤ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯀꯌꯥꯝ ꯐꯖꯒꯦ ꯍꯩꯅꯧ ꯃꯄꯥꯟꯗ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯪ ꯑꯣꯏꯅ ꯌꯦꯡꯅꯤꯡꯕ ꯄꯨꯔꯦ ꯌꯥꯔꯣꯏ ꯃꯤꯠꯀ ꯄꯣꯝꯃꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯤꯠꯄꯨꯗꯤ ꯁꯤꯡꯉꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯐꯃꯨꯡꯗ ꯂꯩꯕꯒꯤ ꯃꯤꯠꯀ ꯄꯣꯝꯃꯤ ꯉꯥꯏꯈꯣ ꯅꯣ 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 ꯌꯥꯗ꯭ꯔꯤ ꯌꯥꯗ꯭ꯔꯤ ꯑꯁꯪꯕ ꯃꯤꯠ ꯅꯥ ꯁꯤꯡꯅꯕꯩꯅꯦ ꯑꯁꯪꯕꯀ ꯎꯍꯜꯂꯛꯏꯁꯦ ꯑꯁꯪꯕ ꯎꯔꯗꯤ ꯃꯤꯠꯇꯁꯨ ꯅꯨꯡꯉꯥꯏꯗꯅ ꯃꯌꯥꯝꯁꯦ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯍꯟꯒꯦꯅꯅꯤ ꯀꯩꯅꯣꯁꯤ ꯃꯃꯤꯠ ꯃꯃꯥꯏꯒ ꯏꯄꯣꯝ ꯄꯣꯝꯒꯩ ꯎ ꯂꯩꯁꯤꯕꯣꯅ ꯍꯥꯏꯈꯤꯅꯦꯕ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯆꯠꯇꯅꯅꯦ ꯑꯗꯨꯅ ꯃꯤꯠ ꯃꯥꯏ ꯏꯄꯣꯝ ꯄꯣꯝꯒꯩ ꯅꯨꯄꯥ ꯑꯃ ꯂꯥꯏꯞ ꯊꯥꯔꯛꯑꯦꯅ ꯑꯗꯣ ꯍꯩꯅꯧꯗꯣ ꯄꯥꯜꯂꯀꯥꯟꯗ ꯑꯩꯒꯤ ꯁꯔꯨꯛ ꯄꯤꯔꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯩꯅꯧ ꯄꯥꯟꯗꯦꯕ ꯄꯤꯊꯣꯛꯀꯦ ꯀꯔꯤꯒꯤ ꯄꯤꯗꯅꯤ ꯍꯥꯏꯔꯣꯏꯌꯦ ꯄꯤꯒꯦ ꯄꯤꯒꯦ ꯍꯩꯅꯧ ꯄꯤꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕꯒꯤ ꯑꯩ ꯄꯣꯔꯛꯇꯣꯏꯅꯦ ꯑꯩ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯅꯧꯒ ꯄꯣꯔꯛꯇꯣꯏꯅꯤ ꯍꯩꯅꯧ ꯌꯥꯝ ꯊꯥꯔꯤꯕꯅꯤꯀꯣ ꯍꯩꯅꯧ ꯃꯈꯜ ꯃꯈꯜꯅꯤ ꯍꯩꯅꯧꯁꯤꯡꯁꯦ ꯑꯃ ꯃꯥꯟꯗꯦ ꯑꯁꯤꯗꯁꯨ ꯑꯃ ꯃꯥꯟꯗꯦ ꯁꯤꯒꯤꯁꯨ ꯃꯥꯟꯗꯦ ꯍꯩꯅꯧ ꯃꯈꯜꯁꯦ ꯍꯩꯅꯧ ꯃꯈꯜ ꯑꯩ ꯑꯝꯇ ꯄꯥꯒꯦꯀꯣ ꯑꯃ ꯑꯅꯤ ꯑꯃ ꯑꯗꯒꯤ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯈꯜ ꯃꯥꯟꯅꯗꯕꯗ ꯅꯤꯄꯥꯜ ꯃꯈꯜ ꯃꯥꯟꯅꯗꯕꯗ ꯅꯤꯄꯥꯜ ꯍꯧꯏ ꯁꯥꯎꯔꯦ ꯁꯥꯎꯔꯗꯤ ꯆꯠꯂꯅꯤ ꯑꯩ ꯁꯥꯎꯒꯅꯨ ꯊꯣꯏꯕꯤ
ꯄꯨꯡꯃꯝꯁꯨ ꯃꯝꯃꯦꯅ ꯇꯧꯕꯅꯤ ꯃꯩ ꯂꯥꯛꯇꯕꯒꯤ ꯌꯥꯎꯁꯪꯁꯤ ꯇꯧꯕ ꯌꯥꯗꯦ ꯌꯥꯎꯁꯪꯒꯁꯦ ꯂꯥꯏꯚ ꯊꯥꯔꯛꯀꯦꯀꯣ ꯃꯇꯦꯛ ꯊꯣꯏꯕꯤꯁꯦ ꯌꯥꯎꯁꯪ ꯊꯣꯛꯑꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯥꯏꯚꯇ ꯑꯣꯏꯅ ꯎꯍꯜꯂꯒꯦ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩꯁꯦ ꯊꯣꯏꯕꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯁꯦ ꯕ꯭ꯔꯁꯁꯨ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯍꯧꯒꯠꯄꯨꯗꯤ ꯍꯧꯒꯠꯂꯨꯔꯦ ꯑꯗꯨꯒ ꯁꯨꯝ ꯏꯪꯉꯦꯅ ꯀꯥꯏ ꯍꯥꯏꯔꯤꯁꯦ ꯃꯤ ꯃꯥꯏ ꯌꯥꯝ ꯄꯣꯝꯃꯤ ꯑꯗꯨꯅꯤ ꯃꯇꯦꯛꯅꯤꯀꯣ ꯑꯩ ꯉꯝꯃꯔꯣꯏ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯏ ꯉꯥꯏꯈꯣ ꯃꯤꯠ ꯃꯥꯏꯒ ꯈꯔ ꯄꯣꯝꯃꯤꯕ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯁꯦ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯁꯤꯡꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯉꯒ ꯅꯨꯡꯊꯤꯟꯁꯤꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯁꯇꯦꯖ ꯁꯤꯟꯕ ꯈꯣꯠꯄ ꯇꯧꯕꯗ ꯊꯣꯏꯕꯤ ꯑꯩ ꯃꯆꯦꯠ ꯑꯃꯗꯤ ꯎꯠꯈ꯭ꯔꯦ ꯁꯥꯎꯕ ꯐꯔꯕ ꯃꯆꯦꯠ ꯑꯃꯗꯤ ꯎꯠꯈ꯭ꯔꯦ ꯌꯥꯗꯦ ꯁꯨꯝ ꯃꯥꯏ ꯃꯤ ꯀꯩꯀꯩ ꯇꯥꯕ ꯈꯣꯠꯄ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯁꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄꯗꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯅꯤꯡꯗꯅ ꯅꯣꯡ ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯤꯁꯨ ꯉꯁꯤꯗꯤ ꯃꯑꯣꯡꯁꯦ ꯈꯤꯇꯪ ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯉꯁꯤꯗꯤ ꯆꯦꯟꯗ꯭ꯔꯦ ꯍꯣꯔꯦꯟ ꯁꯥꯖꯦꯜ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯎꯔꯦ ꯌꯥꯔꯦ ꯌꯥꯔꯦꯀꯣ ꯑꯩ ꯃꯤꯠ ꯃꯥꯏ ꯈꯔ ꯄꯣꯝꯃꯦ ꯑꯗꯨꯅꯅꯤ ꯍꯥꯏꯗꯤ ꯑꯌꯨꯛ ꯀꯩꯝ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯅꯅꯤ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯇꯧꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯥꯔꯣ ꯆꯥꯔꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯁꯨꯝ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯑꯁꯨꯝ ꯑꯇꯩ ꯃꯐꯝ ꯆꯠꯅꯕꯁꯨ ꯊꯣꯏꯅ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯣꯡꯒꯤ ꯇꯥꯕꯅꯤꯅ ꯊꯣꯛꯄꯗꯨꯁꯨ
ꯊꯣꯛꯈ꯭ꯔꯦ꯫ ꯆꯦꯛ ꯀꯩꯀꯥ ꯈꯔ ꯄꯩꯕꯒꯤ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯅꯥꯟꯕ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ꯫ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯥꯏꯚꯇ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯑꯍꯧꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯍꯦꯄꯤ ꯌꯥꯎꯁꯪ꯫ ꯑꯗꯣ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯏꯔꯝꯗꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯒ ꯂꯩꯕꯅꯤꯅ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄꯁꯤ ꯀꯌꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯦ꯫ ꯃꯌꯥꯝ ꯑꯃꯁꯨ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯗꯅ ꯂꯩꯕꯅꯤꯅ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗꯨꯗ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯁꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯃꯥꯒꯤ ꯑꯁꯦꯡꯕ ꯖꯒꯥ ꯃꯐꯝꯗꯨꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯔꯛꯄ ꯑꯣꯏꯔꯁꯅꯨ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯥꯎꯖꯦꯜ ꯄꯤꯖꯒꯦ꯫ ꯁꯨꯝ ꯈꯜꯂꯨꯕꯗ ꯌꯥꯎꯁꯪ ꯀꯥꯏꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯌꯥꯝ ꯀꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯑꯣꯏꯗꯕꯗꯣ ꯍꯥꯏꯇꯥꯔꯦ꯫ ꯃꯌꯥꯝꯁꯤꯅ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯉꯒ ꯂꯩꯔꯝꯒꯗꯧꯗꯣ ꯈꯜꯂꯨꯕꯗ ꯑꯗꯨꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯐꯕꯗ ꯃꯣꯏꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯣꯏꯒꯤ ꯖꯒꯥꯗꯨꯗ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯥꯎꯖꯦꯜ ꯄꯤꯖꯒꯦ꯫ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ꯫ ꯑꯗꯣ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄꯗ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯈꯤꯕ ꯈꯣꯠꯈꯤꯕꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯊꯧꯔꯤ ꯊꯠꯄ ꯈꯣꯠꯄ ꯇꯧꯕꯗꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯠꯄꯤꯌꯨ꯫ ꯒꯥꯔꯤ ꯊꯧꯔꯛꯄ ꯈꯣꯠꯄꯗ ꯍꯦꯛꯇ ꯊꯧꯔꯤ ꯇꯤꯡꯁꯟꯕ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯑꯉꯥꯡ ꯊꯧꯔꯤꯗꯣ ꯄꯜꯂꯒ ꯑꯉꯥꯡꯗꯣ ꯊꯧꯔꯤꯗꯨꯅ ꯆꯤꯡꯕꯗꯒꯤ ꯁꯣꯛꯄ ꯄꯟꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯑꯗꯒꯤ ꯏ ꯄꯥꯎꯗ ꯁꯨꯝ ꯇꯥꯕꯗꯁꯨ ꯑꯗꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯅꯃꯛꯀꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯦꯛꯖꯥꯝ 10-12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯌꯥꯎꯁꯪꯁꯦ ꯂꯣꯏꯕꯒ ꯑꯗꯨꯝ ꯍꯣꯏ ꯑꯌꯥꯝꯕꯅꯁꯨ ꯂꯦꯞꯅꯗꯧꯕ ꯃꯥꯜꯂꯦ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯎꯁꯪꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 4-5ꯅꯤ ꯇꯧꯅꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯀꯗꯕ ꯃꯥꯜꯂꯦ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ꯫ ꯑꯦꯛꯖꯥꯝꯒ ꯂꯣꯏꯔꯒ ꯐꯖꯅ ꯑꯗꯨꯝ ꯑꯃꯨꯛ ꯄꯥꯡꯊꯣꯛꯑꯁꯨ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔ ꯄꯥꯡꯊꯣꯛꯑꯁꯨ ꯌꯥꯔꯦꯗꯅ ꯑꯗꯨꯏꯗꯤ꯫ ꯊꯦꯡꯀ꯭ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯂꯝꯖꯦꯟꯒ ꯆꯦꯜꯂꯒ ꯁꯨꯝ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒꯇ ꯎꯠꯂꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯈꯣꯠꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯟ ꯗꯥꯏꯔꯦꯛꯁꯟ ꯑꯃꯗ ꯍꯦꯛꯇ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯣ ꯋꯥꯠꯂꯅꯤ꯫ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ꯫ ꯁꯨꯝ ꯈꯨꯗꯛꯇ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯄꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ
ꯑꯗꯨꯝ ꯃꯔꯛꯇ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ. ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯀꯌꯥ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ. ꯑꯩꯒꯤ ꯄꯥꯎꯖꯦꯜ ꯑꯦꯔꯤꯁ ꯋꯦꯜ, ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ. ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ, ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ. Never stop moving forward. See you tomorrow morning. Thank you everyone for watching. ꯍꯥꯏꯔꯠꯆꯔꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ. ꯕꯥꯏ. ꯃꯤꯁꯦ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯌꯥꯝꯃꯤ. ꯌꯥꯝꯃꯤꯗꯤ ꯑꯩꯒꯤꯗꯤ ꯃꯤ ꯌꯥꯝ ꯂꯥꯏꯐꯁꯦ ꯃꯤ ꯌꯥꯝ ꯌꯦꯡꯖꯗ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ, ꯑꯩꯒꯤ ꯂꯩꯕꯤꯔꯤꯕ ꯃꯤ ꯈꯔꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯄꯁꯤꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝ ꯌꯦꯡꯉ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯍꯦꯛꯇ ꯂꯣꯏꯁꯟꯕꯗꯣ. ꯍꯥꯏꯔꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯃꯈꯛꯇꯪꯗ ꯁꯨꯝ ꯎꯠꯂ ꯂꯩꯕꯗꯣ. ꯌꯥꯝ ꯀꯩꯒꯨꯝꯕ ꯍꯣꯔꯦꯟ ꯆꯦꯟꯕꯒꯤ ꯇꯟꯖꯥ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯑꯩ ꯅꯨꯡꯊꯤꯟꯗ ꯊꯥꯖꯔꯛꯑꯒꯦ. ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ. ꯕꯥꯏ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ. ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.